ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯤ ꯊꯨꯅ ꯄꯥꯟꯅꯕ ꯒ꯭ꯔꯥꯐꯇꯤꯡ ꯑꯣꯏꯅ ꯇꯧꯊꯣꯛꯑꯒꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯆꯍꯤ 3 ꯐꯥꯔꯕꯅꯦꯕ ꯀ꯭ꯋꯥꯇꯔꯗ ꯊꯥꯔꯛꯄ ꯑꯗꯣ ꯁꯤꯒꯤ ꯄꯥꯝꯕꯤ ꯑꯆꯧꯕꯁꯦ ꯁꯤꯁꯨ ꯆꯍꯤ 3 ꯐꯥꯔꯤꯅꯦꯕ ꯁꯤꯗꯤ ꯊꯨꯅ ꯊꯥꯈꯤꯕꯒꯤ ꯆꯔ ꯆꯥꯎꯈ꯭ꯔꯦꯕ ꯁꯤꯅ ꯆꯦꯔꯪꯗ ꯊꯝꯃꯨꯕꯒꯤ ꯄꯤꯛꯑꯒ ꯂꯩꯍꯧꯕ ꯑꯗꯣ ꯁꯤ ꯁꯨꯝ ꯊꯝꯕꯗꯤ ꯄꯥꯜꯂꯛꯄ ꯌꯥꯝ ꯇꯞꯀꯅꯦꯕ ꯍꯧꯖꯤꯛ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯊꯨꯅ ꯄꯥꯜꯍꯟꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯀꯛꯑꯒꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯆꯪꯉꯛꯑꯣ ꯍꯥꯏꯕꯅꯣꯕ ꯀꯌꯥ ꯀꯛꯄꯩ ꯆꯥꯡ ꯂꯩꯕ꯭ꯔꯥꯕ ꯍꯥꯏꯕꯗꯤ ꯀꯌꯥꯝ ꯂꯨꯅ ꯀꯛꯇꯣꯏꯅꯣꯕ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯗꯧꯅꯦ ꯃꯇꯣꯟꯁꯦ ꯂꯣꯏꯃꯛ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯄꯥꯝꯃꯨꯗꯕ꯭ꯔꯥ ꯄꯥꯝꯃꯨꯗꯕꯩꯅꯤ ꯀꯛꯏꯁꯦ ꯑꯌꯥ ꯆꯥꯎꯃꯟꯈ꯭ꯔꯦ ꯄꯥꯝꯕꯤꯁꯦ ꯑꯌꯥ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨꯕꯨꯗꯤ ꯑꯆꯧꯕ ꯅꯥꯀꯟ ꯑꯃ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯀꯔꯝ ꯅꯥꯀꯟꯗ ꯄꯛꯇꯣꯏꯕ ꯂꯨꯝꯕ꯭ꯔꯥ ꯂꯨꯝꯃꯤ ꯊꯝꯃꯒꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯤꯁꯦ ꯑꯄꯥꯟꯕ ꯃꯁꯥꯗꯒꯤ ꯂꯧꯔꯛꯏꯅꯦ ꯁꯤ ꯅꯞꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯀꯛꯈ꯭ꯔꯀꯥꯟꯗ ꯊꯥꯡꯅ ꯐꯖꯅ ꯑꯃꯨꯛ ꯊꯨꯗꯣꯛꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣই ꯍꯣꯔꯥꯏꯅ ꯀꯛꯈꯤꯕꯗꯨ ꯍꯨꯖꯨ ꯍꯨꯖꯨ ꯂꯩꯕꯗꯣ ꯏꯁꯤꯠ ꯅꯥꯜꯍꯟꯗꯣꯏꯕ ꯌꯥꯝ ꯍꯥꯎꯕ ꯌꯥꯝ ꯊꯨꯝꯕ ꯌꯥꯝ ꯊꯣꯠꯄ ꯕꯇꯔꯐ꯭ꯂꯥꯏꯒ ꯄꯥꯏꯔꯛꯑꯦ ꯐꯖꯅ ꯍꯧꯔꯦ ꯆꯨꯁꯤꯁꯨ ꯁꯤꯡ ꯃꯔꯛꯇ ꯆꯥꯎꯔꯦꯅꯦ ꯄꯥꯝꯃꯨꯏ ꯚꯤ ꯁꯦꯞꯇꯅꯦ ꯀꯛꯇꯣꯏꯁꯦ ꯕ꯭ꯂꯦꯠ ꯄꯨꯔꯛꯎꯔꯥ ꯕ꯭ꯂꯦꯠꯅ ꯅꯨꯡꯉꯥꯏꯔꯣꯏ ꯆꯥꯎꯔꯛꯑꯗꯤ ꯌꯥꯔꯝꯃꯅꯤꯗ ꯄꯥꯏꯕꯤꯌꯨꯔꯥ ꯄꯥꯏꯕꯤꯌꯨ ꯑꯍꯨꯝꯅꯦ ꯅꯞꯇꯣꯏꯁꯤ ꯁꯤꯗ ꯍꯧꯔꯣ ꯌꯣꯡꯆꯥꯛ ꯑꯄꯥꯟꯕꯗꯒꯤ ꯂꯧꯕ ꯃꯁꯥꯅꯦ ꯌꯥꯝ ꯊꯥꯅ ꯇꯧꯗꯧ ꯅꯠꯇꯦ ꯄꯥꯔꯞꯅ ꯑꯍꯨꯝꯅꯦꯅ ꯑꯍꯨꯝ ꯁ꯭ꯋꯥꯏꯗ ꯆꯠꯁꯜꯂꯨꯅ ꯃꯥꯟꯅꯍꯜꯂꯣ ꯗꯤꯁꯇꯦꯟꯁ ꯁ꯭ꯋꯥꯏꯗ ꯑꯃ ꯇꯧꯔꯣ ꯁꯤꯒꯤꯁꯦ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯄꯥꯛꯄꯅꯤꯅ ꯁꯥꯏꯠ ꯑꯅꯤꯃꯛꯇꯤ ꯊꯨꯡꯕ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯖꯒꯥ ꯁꯥꯏꯠ ꯑꯃꯒ ꯁꯣꯂꯣꯝꯒꯤ ꯁꯥꯏꯠ ꯑꯃꯒꯗꯤ ꯃꯥꯟꯅꯍꯟꯒꯗꯧꯕ ꯍꯥꯏꯐꯦꯠ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯀꯂꯔꯁꯦ ꯀꯦꯝꯐꯦꯝ ꯂꯦꯌꯔꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯁꯥꯏꯠ ꯁꯣꯂꯣꯝꯗꯗꯤ ꯊꯨꯡꯅꯗ꯭ꯔꯒꯁꯨ ꯁꯥꯏꯠ ꯑꯃꯗꯤ ꯊꯨꯡꯅꯍꯟꯒꯗꯧꯕ ꯁꯤ ꯃꯊꯛꯇ ꯍꯣꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯀꯥꯏꯗꯦ ꯁꯤ ꯐꯖꯅ ꯌꯦꯠꯇ ꯌꯥꯔꯣꯏ ꯁꯤꯗꯤ ꯐꯖꯅ ꯌꯦꯠꯇꯕ ꯌꯥꯔꯣꯏ ꯌꯥꯝ ꯆꯦꯠꯅ ꯁꯤ ꯆꯦꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯌꯥꯝ ꯈꯣꯡꯉꯦ ꯉꯁꯤꯗꯤ ꯂꯩꯔ ꯈꯔ ꯊꯥꯍꯜꯂꯣ ꯊꯥꯍꯟꯒꯦ ꯀꯩꯒꯤ ꯊꯥꯗꯠꯂꯤꯅꯣ ꯆꯥꯡꯅ
ꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅ ꯈꯔ ꯀꯟꯅ ꯌꯦꯠꯁꯤꯟꯈ꯭ꯔꯒ ꯀꯣꯟꯅ ꯌꯦꯜꯂꯛꯀꯦ ꯁꯤ ꯆꯦꯠꯇ꯭ꯔꯒꯗꯤ ꯂꯨꯁ ꯑꯣꯏꯔꯒꯗꯤ ꯍꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯊꯤꯡꯒꯥꯏꯔꯨꯔꯦ ꯀꯔꯣꯠ ꯄꯥꯜꯂꯦ ꯁꯤ ꯃꯊꯛꯁꯤꯁꯨ ꯐꯖꯅ ꯈꯨꯃꯝꯗꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔ ꯊꯝꯃꯝꯃꯣꯏꯗꯣꯏꯅꯤ ꯏꯁꯤꯡ ꯆꯪꯗꯣꯏꯅꯦ ꯑꯗꯨꯗꯤ ꯈꯨꯝꯃꯛꯇꯣꯏꯅꯦ ꯑꯃꯨꯛ ꯁꯤꯒꯤ ꯒ꯭ꯔꯥꯐꯇꯤꯡ ꯇꯦꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯧꯕꯤꯔꯗꯤ ꯐꯅꯤꯗ ꯃꯈꯣꯡꯁꯦ ꯈꯤꯇꯪꯗꯤ ꯆꯥꯎꯃꯟꯈ꯭ꯔꯦꯀꯣ ꯁꯤ ꯆꯞ ꯆꯥꯔꯕꯅꯦ ꯑꯁꯤ ꯌꯣꯡꯆꯥꯛ ꯃꯈꯜ ꯑꯍꯨꯝꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯥꯠꯑꯅꯤꯀꯣ ꯌꯥꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯃꯈꯛꯇ ꯇꯣ ꯁꯤꯒꯤ ꯈꯖꯤꯛ ꯊꯣꯛꯄ ꯍꯧꯔꯛꯏꯁꯦ ꯁꯤꯗ ꯃꯌꯣꯟ ꯆꯣꯡꯉꯛꯇꯣꯏꯅꯦꯕ ꯏꯁꯤꯡ ꯆꯪꯉꯔꯣꯏ ꯁꯤ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯌꯦꯜꯂꯦ ꯂꯣꯏꯔꯦ ꯍꯧꯕ ꯑꯣꯏꯔꯁꯅꯨ ꯁꯤꯗ ꯃꯇꯣꯟ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯃꯇꯝꯗ ꯇꯧꯕꯅ ꯕꯦꯁꯅꯤ ꯍꯧꯖꯤꯛꯁꯦ ꯑꯥꯒꯁꯅꯦ ꯖꯨꯂꯥꯏ ꯑꯥꯒꯁꯇ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕꯗ ꯃꯇꯝ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯔꯒ ꯃꯣꯏꯆꯔ ꯀꯟꯇꯦꯟ ꯇꯧꯕꯁꯦ ꯍꯦꯜꯂꯦꯕ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯂꯩꯍꯟꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯥꯁꯨ ꯁꯥꯕ ꯅꯣꯡꯁꯨ ꯆꯨꯕ ꯁꯤꯅ ꯌꯦꯅꯤꯡ ꯆꯣꯡꯕꯒꯤ ꯀꯩꯅꯣꯗꯣ ꯄ꯭ꯔꯣꯁꯦꯁꯇꯣ ꯌꯥꯝ ꯊꯨꯍꯟꯕ ꯁꯤ ꯀꯣꯄꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯁꯤꯅ ꯅꯣꯡ ꯆꯪꯍꯟꯗꯅꯕꯅꯤ ꯁꯤ ꯏꯁꯤꯡ ꯆꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯤꯕꯦꯠ ꯆꯤꯕꯦꯠ ꯆꯨꯕꯅꯤ ꯏꯁꯤꯡ ꯆꯪꯕ ꯃꯇꯝꯗ ꯍꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯅꯨꯃꯤꯠ ꯉꯁꯤꯒ 20 days ꯐꯥꯔꯦ ꯇꯣ ꯃꯌꯣꯟ ꯆꯣꯡꯕ ꯍꯧꯔꯦ ꯁꯤꯁꯦ ꯈꯖꯤꯛ ꯁꯥꯡꯉꯛꯄꯒ ꯆꯦꯔꯪꯁꯦ ꯂꯧꯊꯣꯛꯄꯤꯔꯗꯣꯏꯅꯤ ꯉꯁꯤ ꯅꯨꯃꯤꯠ 28 days ꯐꯥꯔꯦ ꯐꯖꯅ ꯑꯇꯣꯞ ꯃꯈꯥꯒꯤ ꯄꯥꯝꯕꯤꯁꯤꯗꯁꯨ ꯐꯖꯅ ꯆꯣꯝ ꯂꯩꯔꯝꯂꯦ ꯀꯥꯏꯗ ꯆꯣꯡꯕ ꯂꯧꯊꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯁꯤ ꯆꯣꯡꯉꯤꯁꯦ ꯇꯣ ꯁꯤ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯁꯤ ꯃꯁꯥꯁꯤꯃ ꯃꯁꯥꯁꯤꯃ ꯑꯅꯤꯁꯤꯃꯗꯤ ꯐꯦꯜ ꯑꯣꯏꯕ ꯃꯥꯜꯂꯦ ꯁꯣꯝꯗꯁꯨ ꯆꯣꯡꯉꯤꯅꯦ ꯁꯤꯒꯤ ꯃꯈꯥꯗ ꯔꯨꯠ ꯁ꯭ꯇꯣꯛꯇ ꯍꯥꯏꯕꯗꯤ ꯃꯈꯥ ꯍꯧꯔꯤꯕ ꯁꯤꯗ ꯑꯝꯐꯥꯎ ꯆꯣꯡꯍꯜꯂꯣꯏꯗꯧꯅꯤꯀꯣ ꯂꯣꯏ ꯂꯧꯊꯣꯛꯈꯤꯗꯧꯅꯤ ꯁꯤ ꯍꯦꯛ ꯍꯧꯍꯟꯕ ꯃꯇꯝꯗ ꯁꯤ ꯑꯩꯁꯤ ꯀꯩꯅꯣ ꯇꯧꯔ ꯐꯖꯅ ꯏꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯁꯤ ꯊꯣꯔꯛꯏ ꯁꯤꯗꯁꯨ ꯊꯣꯔꯛꯏ ꯁꯤꯃꯗꯤ ꯁꯤꯔꯤꯔ ꯍꯤꯡꯉꯤ ꯁꯤꯁꯨ ꯑꯅꯤꯁꯤ ꯐꯦꯜ ꯑꯣꯏꯕ ꯃꯥꯜꯂꯦ ꯁꯤꯃꯗꯤ ꯐꯦꯜ ꯑꯣꯏꯔꯦ ꯌꯦꯡꯒꯦ ꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯇꯣ ꯄꯥꯟꯕꯤ ꯁꯤ ꯃꯆꯨ ꯍꯦꯜꯗꯤ ꯑꯣꯏ ꯂꯩꯇ꯭ꯔꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯣ ꯁꯤ ꯊꯝꯒꯣꯅ ꯑꯃꯨꯛ ꯍꯤꯡꯉꯛꯄꯁꯨ ꯀꯅꯥ ꯈꯪꯕꯅꯣ ꯁꯤꯕꯨꯗꯤ ꯍꯤꯡꯉꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯔꯪ ꯀꯨꯞꯁꯤꯜꯂꯒ ꯊꯝꯈꯤꯅꯤꯕ ꯍꯥꯏꯕꯗꯤ ꯁꯤꯁꯤꯅ ꯐꯖꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ 28 ꯍꯞꯇꯥ ꯑꯃꯒꯤ ꯆꯥꯡ ꯆꯦꯔꯪ ꯎꯞꯄꯗ ꯑꯗꯨꯒ ꯂꯧꯊꯣꯛꯑꯒꯗꯤ ꯌꯥꯔꯅꯤ ꯁꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯕꯅꯤꯅ ꯀꯪꯈꯤꯕꯁꯨ ꯇꯝ ꯉꯝꯗꯦꯕ ꯑꯃꯨꯛ ꯁꯤꯁꯤ ꯂꯧꯊꯣꯛꯑꯒ
ꯃꯈꯥꯗ ꯍꯧꯕ ꯅꯠꯇꯕꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯕ ꯑꯣꯏꯔꯗꯤ ꯁꯤ ꯂꯧꯊꯣꯛꯑꯒ ꯎꯔꯨꯝꯒꯨꯝꯕꯗ ꯊꯝꯈ꯭ꯔꯁꯨ ꯌꯥꯗꯧꯕ ꯑꯗꯣ ꯁꯤꯗꯤ ꯄꯥꯝꯕꯤ ꯑꯍꯧꯕꯗꯣ ꯅꯨꯡꯁꯥ ꯗꯥꯏꯔꯦꯛ ꯐꯨꯕꯅꯤꯅ ꯃꯣꯏꯆꯔ ꯀꯟꯇꯦꯟꯗꯣ ꯇꯧꯔ ꯊꯝꯅꯕ ꯆꯦꯔꯪꯁꯦ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯒ ꯊꯝꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯗꯤ ꯍꯧꯔꯅꯤ ꯁꯤ ꯃꯁꯥ ꯑꯍꯨꯝꯁꯤꯗ ꯁꯤꯡꯒ ꯍꯧꯕꯗ ꯑꯗꯨꯝ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯅꯤꯁꯤꯃꯗꯤ ꯐꯦꯜ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯃꯗꯤ ꯐꯖꯅ ꯍꯧꯔꯦ ꯁꯤ ꯃꯁꯥ ꯆꯣꯡꯃꯛꯏꯕꯁꯦ ꯁꯤꯅ ꯃꯊꯪ ꯅꯦꯛꯁ ꯏꯌꯔ ꯃꯄꯥꯟ ꯁꯥꯕ ꯃꯇꯝꯗ ꯃꯄꯥꯟ ꯁꯥꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨ ꯄꯥꯟ ꯉꯝꯕ ꯉꯝꯗꯕꯗꯤ ꯌꯥꯏ ꯆꯍꯤ 2 ꯐꯥꯕꯗꯩꯗꯤ ꯀꯝꯄꯜꯁꯔꯤ ꯄꯥꯟꯗꯣꯏꯅꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯕꯅꯦꯕ ꯑꯉꯟꯕꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯪ ꯆꯍꯤ ꯍꯧꯖꯤꯛ 25 26ꯀꯤ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯀꯥꯟꯗ ꯃꯄꯥꯟ ꯁꯥꯔꯗꯣꯏꯅꯦ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯇꯨꯡꯒꯤ ꯑꯣꯏꯅ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ